ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯊꯕꯛ ꯁꯤꯗꯒꯤ ꯒꯥꯔꯤ ꯂꯧꯔꯒ ꯍꯟꯒꯅꯤ. ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯌꯥꯝ. ꯃꯅꯤꯡꯗ ꯕꯦꯝꯃꯒ ꯆꯤꯡꯈꯩꯉꯥꯟꯕꯤꯒ ꯀꯟꯅ ꯂꯥꯡꯉꯤ. ꯉꯁꯥꯏꯗꯒꯤ ꯈꯪꯕ꯭ꯔꯥ ꯕꯦꯝꯃꯁꯦ ꯆꯤꯡꯂꯦꯝꯕꯤꯅ ꯏꯔꯨ ꯂꯨꯖꯕꯤꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯅꯦꯕ. ꯑꯩꯅ ꯂꯨꯖꯗꯧꯅꯦꯅ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯝꯃꯤꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯅꯝꯐꯨꯗ ꯌꯥꯍꯜꯂꯧꯔꯦ. ꯑꯗꯨꯒ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯊꯕꯛ ꯑꯣꯐꯤꯁꯀꯤꯁꯨ ꯑꯗꯨꯝ ꯆꯤꯟꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯊꯕꯛ ꯈꯔ ꯑꯦꯛꯁꯇ꯭ꯔꯥ ꯂꯩꯕ ꯅꯨꯃꯤꯠꯅꯦꯕ. ꯑꯀꯠꯄꯤ ꯆꯪꯂꯛꯑꯦ. ꯑꯀꯠꯄꯤ ꯀꯗꯔ ꯏꯕꯤ ꯆꯪꯂꯛꯑꯦ. ꯕꯥꯏ ꯕꯥꯏ. ꯅꯪ ꯐꯤꯔꯣꯟ ꯆꯦꯠꯂꯤꯉꯩꯗ ꯄꯄꯥ ꯆꯠꯍꯧꯔꯒꯦ. ꯕꯥꯏ ꯕꯥꯏ. ꯃꯉꯛꯁꯤ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯦ. ꯕꯥꯏ ꯕꯥꯏ. ꯚꯦꯔꯤ ꯒꯨꯗ. ꯈꯨꯕꯥꯛꯁꯨ ꯈꯨꯕ. ꯑꯩꯃꯥ. ꯁꯦꯞꯇꯦꯝꯕꯔ, ꯑꯣꯛꯇꯣꯕꯔ, ꯅꯕꯦꯝꯕꯔ ꯁꯤ ꯊꯥ ꯑꯍꯨꯝꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯩꯁꯥ ꯈ꯭ꯋꯥꯏ ꯆꯠꯄ ꯊꯥꯅꯦꯕ. ꯑꯩ ꯊꯥꯏꯅ ꯁꯤꯗꯩꯁꯤꯗ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯊꯤꯕꯩꯁꯨ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯦꯛ ꯂꯧꯁꯜꯂꯨꯕ. ꯑꯗꯩꯗꯤ ꯁꯤ ꯊꯥꯁꯤꯗꯗꯤ ꯕꯔꯊꯗꯦ, ꯑꯗꯩꯗꯤ ꯃꯦꯔꯦꯖ ꯑꯦꯅꯤꯚꯔꯁꯔꯤ, ꯑꯗꯩ ꯒꯥꯔꯤꯒꯤ ꯏꯟꯁꯨꯔꯦꯟꯁꯁꯤ ꯄꯨꯂꯞ ꯇꯥꯏꯌꯦꯕ ꯁꯤ ꯊꯥꯁꯦ. ꯑꯗꯨꯅ ꯁꯤ ꯊꯥ ꯑꯍꯨꯝꯁꯤꯗ ꯂꯣꯏꯔꯦ. ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯦ. ꯑꯁꯤꯁꯨ ꯁꯥꯔꯚꯤꯁꯤꯡ ꯌꯧꯔꯦ. ꯁꯤ ꯍꯥꯟꯅ ꯁꯥꯔꯚꯤꯁꯤꯡ ꯇꯧꯔꯅꯤ. ꯁꯤꯒꯤꯅ ꯍꯧꯖꯤꯛ ꯏꯟꯁꯨꯔꯦꯟꯁ ꯊꯤꯔꯨꯔꯅꯤ. ꯁꯥꯔꯚꯤꯁꯤꯡꯅ ꯀꯣꯟꯅ ꯇꯧꯔꯅꯤ ꯁꯤꯁꯤꯅ. ꯑꯗꯨꯒ ꯑꯃ ꯒꯥꯔꯤ ꯑꯉꯧꯕꯗꯣ ꯑꯗꯨꯒꯤꯁꯨ ꯁꯥꯔꯚꯤꯁꯤꯡ ꯃꯇꯝ ꯍꯦꯟꯇꯣꯛꯑꯝꯗꯅ ꯑꯗꯨꯁꯨ ꯑꯃꯨꯛ ꯁꯥꯔꯚꯤꯁꯤꯡ ꯇꯧꯍꯟꯈ꯭ꯔꯦ. ꯗꯨꯀꯥꯟꯒꯨꯝꯕ ꯁꯣꯔꯨꯝꯒꯨꯝꯕꯁꯦ ꯃꯁꯤꯡ ꯈꯔ ꯍꯥꯡꯇꯣꯔꯛꯄ ꯎꯕ ꯃꯥꯜꯂꯦ. ꯑꯩꯅ ꯈꯟꯕꯗ ꯑꯩꯅ ꯅꯍꯥꯟ ꯆꯠꯄꯗꯗꯤ ꯒꯦꯕꯤꯁꯇꯣ ꯍꯥꯡꯍꯧꯗꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯒꯦꯕꯤꯁꯀꯨꯝꯕꯁꯦ ꯍꯥꯡꯉꯕ ꯍꯥꯡꯗ꯭ꯔꯤꯕ ꯑꯩ ꯈꯪꯗꯦ. ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯣꯏꯕ ꯆꯠꯐꯝꯁꯤꯡꯁꯦ ꯈꯔ ꯍꯥꯡꯉꯛꯑꯕꯗꯤ ꯃꯥꯜꯂꯦ. ꯑꯗꯣ ꯈꯔ ꯍꯥꯡꯇꯣꯔꯛꯑꯒꯗꯤ ꯑꯩꯈꯣꯏꯁꯨ ꯐ꯭ꯔꯤ ꯇꯥꯏꯝ ꯍꯦꯛ ꯂꯩꯕ ꯀꯥꯟꯗ ꯑꯩ ꯀꯣꯏꯕꯁꯦ ꯌꯥꯝ ꯆꯠꯅꯤꯡꯉꯦꯕ. ꯑꯩ ꯆꯠꯂꯒꯗꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯄꯛꯀꯦ. ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝꯁꯦ ꯑꯗꯣ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯁꯤ ꯅꯥꯀꯟꯗ ꯂꯩꯕ ꯗꯨꯀꯥꯟꯁꯦ ꯍꯥꯟꯅ ꯍꯥꯡꯗꯕꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯡꯉꯦꯕ. ꯑꯗꯩꯗꯤ ꯍꯥꯟꯅ ꯏꯁꯇꯔꯟ ꯃꯣꯇꯣꯔꯗ ꯍꯥꯟꯅ ꯆꯠꯂꯨꯔꯁꯦ. ꯁꯤꯗꯁꯨ ꯗꯨꯀꯥꯟ ꯃꯌꯥꯝ ꯍꯥꯡꯉꯛꯇꯧꯔꯦ. ꯍꯥꯡꯗ꯭ꯔꯤꯕ ꯃꯥꯜꯂꯦ ꯁꯤꯒꯤ ꯗꯨꯀꯥꯟ ꯃꯌꯥꯝꯁꯦ. ꯁꯣꯔꯨꯝ ꯑꯅꯥꯟꯕ ꯍꯥꯡꯇꯣꯔꯛꯇꯧꯔꯦ. ꯑꯩꯁꯦ ꯅꯪꯅꯕ ꯆꯦꯟꯗꯣꯏꯁꯦ. ꯂꯝꯕꯤꯗꯗꯤ ꯑꯗꯨꯝ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ. ꯂꯝꯕꯤꯗꯗꯤ ꯍꯧꯖꯤꯛ ꯀꯦꯁꯦꯁꯁꯨ ꯃꯌꯥꯝ ꯍꯟꯊꯔꯕꯅꯤꯅꯀꯣ ꯃꯤ ꯃꯌꯥꯝ ꯆꯠꯂꯦ ꯂꯝꯕꯤꯗꯕꯨꯗꯤ. ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯦꯐꯇꯤ ꯃꯦꯖꯔꯁꯇꯤ ꯍꯧꯖꯤꯛꯇꯤ ꯁꯨꯡꯇꯥ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ. ꯐꯦꯁ ꯃꯥꯛꯁ ꯎꯞꯄ, ꯍꯦꯟ ꯁꯦꯅꯤꯇꯥꯏꯁ ꯇꯧꯕ ꯁꯤꯃꯗꯤ ꯁꯨꯡꯀꯥꯎ ꯀꯥꯎꯕ ꯌꯥꯗ꯭ꯔꯦ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯅꯦꯕꯀꯣ, ꯁꯣꯔꯨꯝꯗꯅꯦꯕ. ꯑꯗꯨꯗ ꯃꯌꯥꯝꯅ ꯀꯣꯜ ꯑꯗꯨꯝ ꯇꯧꯔꯛꯄꯁꯨ ꯌꯥꯎꯋꯦ. ꯑꯩꯒꯤ ꯒꯥꯔꯤꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯞꯀꯠꯄ ꯀꯥꯟꯗ ꯒꯥꯔꯤ ꯌꯣꯜꯂꯤꯕꯣꯏ ꯅꯤꯡꯗꯅꯀꯣ. ꯑꯗꯣ ꯑꯩ ꯒꯥꯔꯤ ꯌꯣꯟꯗ꯭ꯔꯤ. ꯑꯗꯨ ꯃꯌꯥꯝꯅ ꯒꯥꯔꯤ ꯂꯩꯒꯦ ꯍꯥꯏꯔꯒꯗꯤ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯃꯈꯣꯏꯒꯤꯗ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯑꯅ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯑꯃ ꯂꯩꯕꯅꯦꯕ. ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯣ. ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯣꯏ ꯏꯟꯁꯨꯔꯦꯟꯁꯁꯨ ꯄꯤꯔꯛꯄꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯒꯥꯔꯤꯒꯤ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕꯁꯦ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ. ꯀꯩꯒꯨꯝꯕ ꯒꯥꯔꯤꯁꯦ ꯑꯦꯛꯁꯤꯗꯦꯟꯒꯨꯝꯕ ꯊꯣꯛꯑ ꯇꯝꯕ ꯑꯝꯇ ꯉꯝꯗꯦ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯁꯤꯗ. ꯑꯗꯨꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯆꯪꯒꯗꯕ ꯄꯩꯁꯥꯗꯨꯗꯒꯤ ꯃꯌꯥꯝ ꯁꯦꯞ ꯃꯌꯥꯝ ꯇꯧꯋꯦꯕꯀꯣ. ꯑꯗꯨꯅ ꯏꯟꯁꯨꯔꯦꯟꯁ ꯌꯥꯎꯕ. ꯑꯩ ꯍꯧꯖꯤꯛꯁꯨ ꯏꯟꯁꯨꯔꯦꯟꯁ ꯊꯤꯕꯅꯦꯕꯀꯣ ꯒꯥꯔꯤꯒꯤ. ꯑꯗꯨꯒ ꯑꯩꯅ ꯏꯟꯁꯨꯔꯦꯟꯁ ꯀ꯭ꯂꯦꯝ ꯇꯧꯗ꯭ꯔꯤꯈꯩꯀꯣ ꯏꯟꯁꯨꯔꯦꯟꯁꯀꯤ ꯃꯃꯜꯁꯤꯁꯨ ꯍꯟꯊꯩ. ꯑꯗꯣ ꯑꯩꯅ ꯌꯥꯎꯔꯤꯕ ꯄꯣꯂꯤꯁꯤꯗꯨꯅ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ. ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯆꯞ ꯆꯥꯕꯗꯤ. ꯑꯗꯣ ꯍꯪꯕꯤꯔꯣ. ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯂꯣꯏꯅꯃꯛ ꯍꯥꯡꯅꯔꯕꯅꯤ. ꯑꯅꯝꯕ ꯁꯤꯗꯁꯨ ꯂꯣꯏ ꯍꯥꯡꯉꯛꯏꯁꯤꯗꯣ. ꯁꯤ ꯃꯐꯝꯁꯦ ꯂꯥꯛꯄꯗꯤꯀꯣ ꯒꯥꯔꯤ ꯄꯥꯔꯀꯤꯡꯒꯤꯕꯗꯤ ꯊꯤ ꯋꯥꯕꯤꯅꯦꯕ. ꯁꯥꯡꯅ ꯈꯥꯝꯃꯝꯃꯦ. ꯑꯗꯣ ꯑꯩꯅ ꯍꯥꯏꯗꯨꯗꯣ ꯁꯤꯁꯦ ꯏꯁꯇꯔꯟ ꯃꯣꯇꯣꯔꯒꯤ ꯃꯣꯏꯒꯤ ꯑꯦꯔꯤꯅꯥ ꯁꯣꯔꯨꯝꯗꯨꯅꯦꯕ. ꯑꯃ ꯅꯦꯛꯁꯥ ꯅꯠꯇꯕ ꯑꯦꯔꯤꯅꯥꯗꯣ. ꯑꯗꯨꯒꯤ ꯅꯥꯀꯟꯗꯅꯦꯕ ꯑꯩꯅ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯂꯩ ꯍꯥꯏꯁꯦ. ꯑꯥꯗ ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯑꯅ ꯊꯥꯔ ꯂꯩꯁꯦ. ꯑꯁꯤꯗꯒꯤ ꯂꯩꯕꯅ ꯒꯥꯔꯤꯁꯦ ꯃꯣꯏꯅꯁꯨ ꯀꯩ ꯍꯥꯏꯅꯤ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯃꯣꯏꯅ ꯆꯦꯛ ꯇꯧꯖꯕꯅꯤ. ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯍꯥꯏꯁꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯑꯃ ꯂꯩꯖꯔꯦꯗꯅꯀꯣ. ꯑꯗꯨꯅ ꯂꯩꯕ ꯀꯥꯟꯗ ꯀꯩꯝ ꯆꯤꯡꯅꯗꯅ ꯃꯣꯏ ꯄ꯭ꯔꯥꯏꯁꯇꯨꯒ ꯆꯥꯟꯅꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯏꯕꯀꯣ. ꯑꯇꯣꯞꯄ ꯑꯇꯩꯗꯩ ꯂꯩꯔꯒꯗꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ, ꯒꯥꯔꯤ ꯃꯇꯥꯡꯗ ꯌꯥꯝ ꯈꯪꯕ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯗꯤ ꯂꯩꯕ ꯂꯨꯏꯌꯦꯕ. ꯒꯥꯔꯤ ꯑꯍꯟꯕ ꯌꯥꯝ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ. ꯁꯤꯒꯤ ꯊꯕꯛ ꯑꯃ ꯂꯣꯏꯗꯣꯔꯦ. ꯇ꯭ꯔꯨ ꯚꯦꯂ꯭ꯌꯨ ꯁꯤꯗꯩꯁꯨ ꯎꯔꯦꯗꯣ. ꯆꯤꯡ ꯃꯩꯔꯣꯡ ꯊꯥꯔ ꯂꯩ. ꯁꯤꯗ ꯁꯤꯗꯣꯛꯄꯤꯒꯦ. ꯃꯣꯏ ꯃꯅꯨꯡꯗꯗꯤ ꯑꯦꯁꯤ ꯊꯥꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯩꯕꯗꯣ. ꯃꯄꯥꯟ ꯊꯣꯛꯂꯛꯑꯀꯥꯟꯗ ꯁꯥꯔꯦ. ꯑꯃ ꯒꯥꯔꯤꯗꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯅꯝꯕꯅꯦꯕ. ꯑꯗꯣ ꯃꯈꯣꯏ ꯉꯥ ꯋꯥꯠꯂꯤ ꯃꯥꯜꯂꯦ. ꯃꯣꯏ ꯌꯦꯡꯉꯛꯀꯦ ꯍꯥꯏ. ꯑꯗꯨꯅ ꯑꯩ ꯑꯣꯐꯤꯁ ꯍꯥꯟꯅ ꯆꯠꯂꯨꯔꯁꯤ. ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯂꯣꯏꯔꯛꯄꯩꯗꯨꯗ ꯑꯣꯏꯅ ꯂꯧꯕ ꯆꯠꯄ ꯇꯥꯔꯦ ꯑꯗꯨ ꯒꯥꯔꯤꯗꯨꯅ. ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯈꯪꯕ꯭ꯔꯥ, ꯂꯝꯕꯤ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯁꯦ ꯆꯦ ꯆꯥꯡ ꯁꯨꯗꯕ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ. ꯄꯨꯂꯤꯁꯅ ꯈꯥꯝꯃ ꯀꯥꯟꯗ ꯃꯣꯏꯅ ꯍꯪꯉꯛꯑꯀꯥꯟꯗ ꯁꯤ ꯋꯥꯠꯂꯤ ꯑꯗꯨ ꯋꯥꯠꯂꯤꯒ ꯇꯧꯅꯕꯗ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ. ꯑꯗꯨꯅ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯏꯟꯁꯨꯔꯦꯟꯁ ꯑꯣꯏꯒꯦꯔꯥ ꯒꯥꯔꯤ ꯑꯩꯅ ꯊꯧꯕ ꯒꯥꯔꯤꯈꯩ ꯂꯣꯏꯅꯃꯛ ꯆꯦ ꯆꯥꯡ ꯂꯣꯏ ꯁꯨꯅꯕ ꯊꯝꯃꯦꯕꯀꯣ.
ꯍꯟꯗꯛꯁꯦ ꯒꯥꯔꯤ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯅꯝꯕꯔꯁꯦ ꯁꯨꯝ ꯐꯪꯗ꯭ꯔꯦ ꯀꯩꯗꯧꯔꯝꯒꯅ ꯃꯣꯏꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯔꯒꯀꯣ ꯒꯥꯔꯤ ꯅꯝꯕꯔ ꯁꯨꯡꯄꯤ ꯄꯤꯔꯛꯇ꯭ꯔꯦꯕ ꯀꯩꯗꯧꯔꯖꯥꯠꯅꯣ ꯈꯪꯗꯦ ꯑꯩꯅ ꯃꯃꯥꯡꯗ 5-6 months ꯃꯃꯥꯡꯗ ꯍꯪꯕꯗꯗꯤꯀꯣ ꯇ꯭ꯔꯥꯟꯁꯄꯣꯔꯠꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯔꯤ ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯨꯅ ꯅꯝꯕꯔꯁꯦ ꯃꯣꯏ ꯄꯤꯗ꯭ꯔꯤꯅꯦ ꯑꯗꯨꯃꯥꯏꯅ ꯈꯨꯝꯃꯛꯈꯤꯕꯅꯦꯕ ꯑꯗꯨꯗꯩ ꯐꯣꯟ ꯇꯧꯔꯛꯀꯦꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯦ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ दुकान के का लोꯏꯅꯃꯛꯇꯤ ꯍꯥꯡꯅꯔꯦ ꯍꯧꯖꯤꯛꯁꯦ ꯀꯣꯏꯐꯝ ꯃꯤ ꯄꯨꯟꯐꯝꯁꯦ ꯁꯤ ꯈꯛꯇꯪ ꯃꯥꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯡꯗꯕ ꯃꯥꯜꯂꯤꯁꯦ ꯃꯥꯟꯕꯅꯤꯀꯣ ꯆꯞ ꯆꯥꯕ ꯑꯩ ꯈꯪꯗꯦ ꯃꯤ ꯑꯇꯩ ꯂꯝꯗ ꯑꯣꯏꯔꯗꯤ ꯁꯤꯁꯦ ꯌꯥꯝ ꯉꯛꯅ ꯌꯦꯡꯅꯔꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯁꯨꯃꯥꯏꯅ ꯁꯒꯣꯜ ꯂꯝꯕꯤꯗ ꯆꯠꯄꯁꯦ ꯀꯩꯁꯨ ꯉꯛꯅꯗꯦꯕ ꯁꯟ ꯂꯝꯕꯤꯗ ꯆꯠꯄ ꯀꯩꯝ ꯉꯛꯅꯗꯦ ꯁꯤ ꯂꯝꯕꯤꯒꯤ ꯆꯛꯀꯤꯡ ꯃꯌꯥꯝꯁꯦ ꯁꯤꯗꯅꯦꯕ ꯑꯃ ꯀꯦꯇꯦꯟꯗꯣ ꯑꯗꯨꯗꯣ ꯃꯃꯥꯡ ꯆꯀꯥꯒꯤ ꯀꯩꯅꯣ ꯃꯣꯏꯒꯤ ꯑꯦꯛꯁꯟ ꯀꯩꯅꯣ ꯈꯪꯗꯦ ꯀꯩꯅꯣꯝꯃ ꯇꯤꯛꯑꯕ ꯃꯥꯜꯂꯦ ꯃꯈꯣꯟ ꯒꯣꯔꯣꯡ 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 ꯑꯅ ꯃꯈꯣꯟ ꯊꯣꯛ ꯂꯩꯔꯦꯕ ꯃꯗꯨꯃꯒ ꯑꯃꯨꯛ ꯁꯥꯔꯚꯤꯁꯤꯡꯗꯣ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯍꯌꯦꯡꯋꯥꯏꯕ ꯑꯗꯨꯝ ꯇꯧꯔꯗ꯭ꯔꯥ ꯈꯪꯗꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯅꯕꯦꯝꯕꯔ ꯁꯤꯒꯤ ꯊꯥꯁꯦ ꯍꯦꯛ ꯌꯧꯔꯛꯑꯕꯀꯣ ꯑꯩꯉꯣꯟꯗꯒꯤ ꯄꯩꯁꯥ ꯆꯠꯅꯕ ꯃꯔꯝ ꯑꯃ नत्र ꯑꯃꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯁꯦ ꯄꯩꯁꯥꯁꯦ ꯄꯨꯔꯥ ꯆꯤꯜꯍꯟꯕꯤꯅꯦ हल्लजे मुख हाया गाड़ी जे ममाई का खुम मोले ट्रेन से ये को ऑफिस चट पे लंबी जे सिदा थौबद गाड़ी जे बेरा तौनेबा जकिंग मैम जे मो सिजे थैबे याबा गी ऑप्शन जोम त लेतेबा जकिंग जे लोइमक बोब ताबा सोम आइना सोमदा लाला थैरु यादेदना लाल से एक्सीडेंट थोकदेन जकिंग ngakneeba ama kainogi altogi chaka yadreba chaka da panba part ama yadre makhonje grong 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 thok lere aduna chingmerong da leba desire laundry je sidai lokhalai ne ai ngangai logada ko adum kaw lerba facebook ne ba chinglen bina adum kawre hai lem ne ngasi ningjangen lokhale halaji ngasi gi aroiba thabak sidagi gai lorga hangani सिजना इमानबजिना थौरानी अदुगा युम हल्लनी मोई सर्विसिंग तौबसिदको फजना सैनिटाइज तौवे है गाड़ी मनुंजे लंगट्रिक लंगना थंबिरमे थैंक यू सो मच इमालस मनम गरोय नुसिरे